ngasi numida wairam phongkhiba tungan ba manipuri siphungsing amasum thokhiba thawdo wathokisingdagi maruebi I pausing miyamda thamjagi ahanmada pauzul pausidagi lokhosaraga tungan ba maikeidagi pirakwa pressure na lamdamasigi boundary da compromise tawroi minister Biren tungan ba maikeidagi pirakwa pressure na lamdamasigi boundary da compromise tawgadaba nati Sapogi area Phao tuna satana ba mau Beren lambi sembagi thabak kaya paikhatli amadi athupa matamda semba loisilagani haina minister N Beren house thamkre waphamasi ngasi satakhiba taranithoi suba Manipur legislative assembly ki ahum suba mifam gi humni sanba session opposition gi MLA ke ranjina purakibani calling attention gi pakhum piraduna house ki leaders oiriba minister N Beren house ta thamkibadi Southern Angami Public Organization Sapona Maugi Kunjasing Nagaland Sanghandanabigi Matangna Opposition Bench ki MLA Keranzina Pukalakiba calling attention motion adugi pakum piraduna CM and Biren Hai Sapona Maugi Kunjasing the Satariba Tawangsi Constitution Piriba Hak Adu Kongonamani issue Siam sensitive webana Mari Lenaba Ministry Gatanaduna solution Purana Bohonari State Amagi boundary si international recognized boundary aduna finally Yumthangnariba lamdam ama oibana pamdaba thawdoksing thoktanaba thabaksing paikali lamdam asigi saruk oiriba jukoda trekking na singma tawba matamda mauromdagi changhalamdaba do hauji state asina kumja english ngani ga kungi december 13 da order ama thoktuna security barrack ama semduna mauromdagi juko ka bawkhre loinana mau miyamgi senthok lambi singda mateng pangboina tampaki mafamda mau kaithil sing hangdokre Impal mau bus service hawdokre amaromda mau miyamna boundary gi issue asida amatoina leminaba si thaganingai ni toinana issue asigi matangda lenga asigi mekedigi best level do hotnari haina su minister N Berena house ta thamki amaromda ngasi satakhiba Manipur legislative assembly gi humni san mifamda senba sahi english ngani ga kungo humdoi degi na kunga mari gi financial year mas kuntraga mathoi english ngani ga kunga mari Phao de sejanaga da demand sing puthoktuno khana bawkre Finance ki thausu puriba house ki leadership minister N Beren Singhana sabana pass tobinaba thamkiba demand sing adudi demand number 1 state legislature ki lupa crore saniga yankhai gi nithoiga lakh kunjalising marfu taruk demand number 2 council of ministers ki lupa crore taraga mangaga lakh kunga tere ki lising marfu nipan demand number 3 secretariat ki lupa crore samaga marfu lakh nifuga mapanga humdraga dising humdraga tare demand number 6 transport ki lupa crore humfuga nithoiga lakh kuntraga mariga lising humtraga mari asina singbani hainasu pausna makhatana su phungdurakli makhasa tharakpo ina to papawmna class 12 ki exam ngasi degi okre mahairoi lising kuntraga taruka satret ka taraga tare ne exam asida saru yari Council of Higher Secondary Education Manipur Kosim na loba sa si class 12 ki parikya ngasi degi okre parikya sida puna mahiroi lising kuntraga taruka satre ka taraga tare na tuan ba exam center samaga kunda parikya thari parikya si April amada loisinggadabani parikya sida puna mahiroi lising kuntraga taruka satre ka taraga tare ki manungda art stream da mahiroi nupa lising manga sanipanga kunga mathoi mahiroi nupi lising manga ga sanga ga humdra apun mahiroi lising taraga mathoi ga sahunga maudraga mathoi ni science stream goina puna lising kunga mari ga sanga ga taraga humdoi gi manungda nupa lising taraga ni thoiga samaga nipan amadi nupi lising taraga ni thoiga samri ga mangani aduga commerce stream goina apun mahiroi sanipan ga taraga humdoi gi manungda nupa samri ga yankhai ga ni thoya amadi nupi sahunga humfu mathoi ni Ngasidagi hauduna pangtholiba class 12 ki parikya asida Imphal West district puna mahiroi lising taraga nithuga satreka nifugu mapan exam thaduna khwaidigi masing yama district oiri Imphal East district mahiroi lising manga ga samaga humdrag nithoi Thabal district mahiroi lising mariga saniga nifuga nipan Bishnupur district mahiroi lising aniga sanipan ga nifuga mapan Chusampur mahiroi lising aniga satreka kuntraga mathoi Senapati da mahiroi lising amaga sanipan ga marfuga nithoi Kaksing da mahiroi lising amaga samri ga humfuga nithoi Kangpokpi da mahiroi lising amaga saniga yankhai ga mathoi Urkhul da mahiroi lising amaga saniga nifuga mari Sandel da mahiroi lising amaga sumnagi kuntraga nithoi None da mahiroi satruku yankhai ga nithoi Zeribam da mahiroi sawaga nipan Tamenglong da mahiroi samri ga humdraga nipan Tengnopal da mahiroi sahumga kuntraga nithoi Kamjong da mahiroi samaga mapan amadi Pherzol da mahiroi taraga nipan na exam asida saruk yari examination asida Ziribam district oina puna mahiroi sawaga nipan district asigi Ziribam higher secondary amadi Borobekra higher secondary school gi examination center anida exam thari
Zeribam Higher Secondary School goina mahairoi punna samliga ahumgi manungda sahumga maudraga tarukna exam thaki aduga Borabek Higher Secondary School gi mahairoi samaga mangagi manungda samana exam sida saryari ngasi goina center ani sida mahairoi taraga nithoi exam thaki dehari examination center singda mahairoi singna exam thaba lakpada School ga authority amadi oza singna mahairoi singda mobile phone micronote bag amadi aran pambai sejnadana ba pauktak pibaga loinana body check tawduna mahairoi singbu examination room na thajin khanisu pau sida makhatana palakli amaromdana lai haraubiyu ukal lamdam asidana natana malemgi mafam kyar soina khundari bi maitai furupna thadokna ba yadana pathang puthang naina pangthoknarakli ba lai haraubi thoramasi ngasidi asuki matik marueba moirakli Aikoi lai haraugadabani laikai khul palabadi lai haraupam thoi haibi anaubi ihawama lakpagum lai haraunarakli asida sunatana hana share laitaba madi atai maram kyana sahi kala kala ka lai haraunarama laikai khul kya ma sahi leptana lai haraunarakpa kya shina takpadi lai haraubi apambi ihawama lakle haibasini asumna lamdam sida natana Assam, Tripura, Bangladesh, amasung Myanmar na sing mafamsingda lai haraubi thoramasi marang kaina pangthoknarakli thawong asi phurub asigidi afaba amani haina lawba yarabasu matamgi awanba amasung miyoibigi sokhatpa asida aikoigi tunglamsat yengduna lai haraubi thoram marang kaina pangthokpasi khanthaminaba sangi haina ukalgi sirolamada phongdorakli atopa paumana Samarjit Medical Ground absolute bell pikre English aniga taraga mapan gi October kunga mapanda London gi press conference amada Manipur India ki tokhai tare duga Manipur State Council semlaina lauthoktuna salagi managing director oiramba Narengmam Samarjit Singa saini fuguni pana poko lekhidraba en Jugindro Singa tera lokrapam laikai ngarang special judge NIA Manipur Medical Ground mamang sahi gi March taraga treta interim bail pi khibadu court asina absolute bail pi re haina open court amada lauthokre London gi press conference atu loiraba Samarjit English nganiga kunga matugi Mars kunga mangada New Delhi gi Indira International Airport gi NIA gi tim amana pharaba matungna Delhi court gi transit remand lautharaba matung mahak Imphal NIA na purakhibani NIA gi remand aduga mari lainana special judge NIA Manipur na sahi adumaki April taraga ni thoida judicial remand piduna Samarjit jail thamki loinana NIA ne accuse asidana tana Miyoi marigi mathakta mamang sahi Mars ahumda charge lan khalakpati special judge asina case asigi special trial sa tharaki special judge NIA Manipur gi court case asi trial haukraba matung Samarjit ma ki council gi khuthangda bail application tharaki madugi matung special judge asina mamang sahi Mars taraga treta Samarjit pu interim bail piduna jail gi thadoki aduga amuk Samarjit ki council na special judge asida CRPC under section 437 clause to gi makhada Samarjit ki interim bail adu absolute bail pibina ba clear torakhibani hairiba Samarjit ki absolute bail gi player si special PP NIA na object torakhi adubu special judge NIA Manipur nakalani maki submission sing taraba matung amadi Samarjit ki mari leina ba medical report sing kupna yenglaba matung ngarang court asina Samarjit pu medical ground absolute bail pi rehan open court amada lakthokibani hairi Makasa tharak poina to papawmana lupa crore kunga manga henbiki WY tablet fare More town area manga suba Assam rifles amasu More police station gi combined team mana routine patrolling team mana international market lupa crore kunga manga henbiki WY tablet fara ba miwedu More ward number 3 gi Phaisam Bank baragi yuma mada leiba Lenzo Lenchin jang zo allies Philips sai kunga mapan apopa lekhidraba Longlen hauk zo kawe Mark Technopol district gini hauzi more ward number 3 gi Phaisam Bank baragi yuma mada mark inupi galoina leibene hari combined team adu ngarang numidang pung taraga minute manga rom tabada mark yum dagi tungan polythene bag sing da haptuna lotuna thamlamba WY tablet sing adu fabangam kibani mangon digi Aadhaar card ama Nokia keypad mobile ama Airtel sim ama phangam ki fogalaba polam sing adu galoina makata bo ain gi thabak sing lokhanaba more police station da sinakre ni su pawus na makatarakli Amaramdana Thaubalda PRI members na rally sakredi MGNAREGA gi financial 2021-2022 gi makhada pigadaba pending leiba liabilities fund athubu thadokpiu taruk suba general panchayat election matam sana pangthokpiu amadi panchayat sakti sinabiu haiba demand sing tawraduna Manipur state panchayat parishad ki miyeng makhara district panchayat parishad Thobal na sinduna ngasi Thobal district ki khangabok gi DC Thobal gi gate Phao rally sakre
खुलाव कया मरुम लाख्रे District Panchayat Parishad Thawal gi makhada leiribi yamlaba pradhan members sing amadi tungan tungan ba miyoi sing yauna ngasi ayuk pung 12 taba matamda khangabo khulakom lekai da leiba lala mandap ta pullaba matung National Highway 102 da laktuna Thawal ASP gi office mamang Phao duna DC Thawal gate na lakhi Panchayat Parishad ki members sing aduna DC Thawal gi gate yorakpara Thawal Police Station gi second ocean lusing ma police team amana thatuna thamki tungda DPPT gi miyoi taruk na sabati mamaga DC Thawal unaduna memorandum ama pisinduna warisanaki ngasi gi rally edu financial 2021-2022 gi MGNAREGA gi materials component lupa crore sahunga ani Manipur lenga na puthokadabani National Electronics Fund Management System Manipur da sana halo panchayat election athubuda pangtho haibna singba plate casting season ki swadi makasa tharak poini pakti gi to pa pawmna Class 1 da mingsan bigi sahi taruk oigedabani angama mingsan bigi matam si sahi taruk natraga na mathak oigedabani haina Ministry of Education Raija madi Union Territory singda khangan krari warebasi mama paoiriba madi oza singna harau tiam okli Ministry na state madi UT singda pauktak phiraduna hai angama ming class 1 da san bahawi sahi taruk amadi masigi mathak oigedabani amadi sahi anigi diploma in preschool education DPSA 5 oza yauna takpi tambigadabani swadi makasa tharak poina kangla pawdige to pa paw khranam Delhi dagi fakhiba international drug cartel na yauri bising kana na khangdonaba CBI de sinagadabani Congress Manipur da hauzik war on drug haina chief minister na sangshiliba sinakala marom na yamna fazaraga nakala marom dadi mari irai leinadaba mari makong samnadaba oina tawri war on drug hairaga war on poppy haibarom doina uri haina MPCC gi Vice President Hareswar Ghosh minangasi Congress bona pangtokpa pawgi mifam amada phongdokhe mana makha taraduna war on drug haiduna police na leptana changsilaba su drug fabgi sang yamne hengalakli mashina war on drug asi kadaida ama soiba tawre mapani gi fariba singasi gi matangdadi kari tawba lekrabagi tha sigi taraga treta Delhi gi MB Rota Delhi gi special cell khangbu amana Mitei masa ani lupa crore tararom henbegi opium kg yankai phaki badugi Manipur gi yaitong khamdongba miyoi singi khut yaramgani haibgi singnaba leire Delhi gi special cell asigi deputy commander na thadoraba press statement amada phariba miyoi singasi international drug cartel ni haina phongdorak leire makoi singasi sahi manga taruki mamangdagi drug karba tawduna laklabani haiba khangmangamle maram aduna international drug cartel ni hariba gang khutpu oshti yariba miyoi singasi kana no haiba lenga asina thidokpaga loinana CBI da sinanaba mathoktai statement asina makhatari badi miyoi singasi loyangamba son of itosa haina phongdokpa leire hariba singasi kupna thijiluba matamda laisangthem loyangamba apokpa itosa khurai sajor laikai ni haiba khangle hariba miyoi singasi asoba yaitong khamdong bamagi family ni haiba khangmangamle hainasu phongdokhi makasa tharak poina to papa amna napsagi seng Manipur gi lomi singdagi leiraga cheng pinaba Germany dagi Phao taknaba misi Leire-Susindro Manipur lenga ki Cap NPD Minister Leire-Susindro naikre Center gi Consumers Affairs Food and Public Distribution gi ayaba matungina lamdamasida lomi sina pothokiba laishilaga National Food Security Act napsagi makada cheng pinabagi ayaba leire Phao taknaba asobo machine Boiler Company Germany digi leiduna Imphal West ki Sangaipur area da semgatpa hore wafam asi Congress MLA Sujakumar Okramna napsagi seng lamdamasigi lami singdagi leiraga pinabagi thorang leibra haibu wahangda Cap NPD Minister Leire-Susindro na sabada thamkibani Minister na makha taraduna napsagi seng pinaba lenga na sahida seng metric ton lising kuntra laisilaga seng pinaba thorang leire lami singdagi seng ki jima lupa kun FCI gi mamal pigadaba sida state lengana hapsilaga lupa kun ga manga da lainaba tawri masi matam gi yenglaga hengana ba thorang legani saki Germany digi laikhiba mission asi lamdam sida asobo rice mill amata laitabadagi laikhibani mission asi tha ahumari gi manungda thabak horagani haikhen su paus da phungdorakli makhasa tarak poina masum lushilak poina kanglaipa ki maira news tiga tin ma paw khorga myam na thamjarange Imphal Morerambi railway line semnaba survey hokre Northeast Frontier Railway ki makada Manipur ki konung wadi Imphal gi More border town Phao anova railway line semnaba survey hokre khwairi gi noba
खुद खुलाई सिजनदुना किलोमीटर चामगा तरा ओइरबा याय हाइना पानरिबा अनोबो रेलवे लाइन सेमननाबा सर्वे तौबगी थबक असि येंसिनबगी थबक लोइनना हौजिक खुमांग सौक्सिना चंगसली थबक असि अथुबु मतमदा लोइरगनि हाइदि पाइखलगलिबा रेलवे लाइन असि इम्फालदगी मोरे बॉर्डर टाउन फावबा ट्रांस एशियन हाईवे सेमगलिबा सिगा समना हननबा प्रोजेक्ट अमा यावरि रेलवे लाइन असि मपुंग फाना पाइखलबा मतमदा मणिपुरगी सखत थौरांगी थबक कया माइ पाकना पाइखतपा ngambada natana infrastructure sakot handuna lalon itiki lamdasu sakot hanma ngamlagani hairensu pawusna makhatana su phungdurakli makhasa tharak poina to papaw manamo mafam ani de accident thokpada miyoi ama sire miyoi mari na sokle ngarang numidang nambol ama disu champur accident thokpada miyoi ama sire miyoi mari na sokpari hospital lekanari ahan gari accident asing ngarang numidang pung 3:40 taba matamda Nambol police station ge manung sanba Nambol maibamdagi laimaram haijin phamda auto registration number MN06SA 3250 ga luhongba satluruga halakpa bolero registration number MN01G 5294 ga thengzinabagi thaudokta auto ra tongduna lakpa miyoi mari aso opan nangduna hospital lekhana khraidi solaba singadugi sap sap maming matha khang mangamdri thaudok thokpamna Nambol police ki kangbu laktuna yengsinmaga loinana case ama lokhat khraidi atopa accident ama ngarang numidang pung mapalom taba matamda Susampur police station ki manung sanba Kenjangda tata truck amaga scooty amaga thengzinabagi thaudokta scooty dur tongduna lakpa miyoi ama thaudok thokpamna lekhidre miyoi ama aso opan nangkhraidi Phao hai laikhidraba miyoi dugi maming Hemilen tauthang kawi Kenjang village tagini aduga soklaba miyoi duna Phao kawi Susampur gi Janglen 5 village tagini thaudo aduga mari lainana Susampur police na case ma lakhotkibaga loinana asokpa miyoi du Susampur district hospital laikana khre hairena su Phao na makhatana su phungdurakli aduga haujigoina di myam Phao su matang sa lusinjarage amasu myam pun anauba update ngai minase na su channel sigi maike digi myangi famna thamjari